ngasi numida wairam phongkiba tuan manipuri sifong singa masum thokiba thawdo wathok singdagi maru oibi I paw sing khonga saraga manipur top channel gi mekedi myam gi mafam da thamjagi ahanbada Karigumba ohum suba Malem gi Lanjao Laklabadi nuclear weapon soidana sijinarakani Russia ga lanthengna saruk yaningba foreigner singna Ukraine da sangnabagi damak visa mathau tararoi Karigumba ahum suba Malem gi Lanjao Laklabadi nuclear weapon sing soidana sijinaraktuna sauna amangada thonarakpa yai haina Russian Foreign Minister Sergei Lavrov na phongdokre mana makhatana hai Karigumba Ukraine nuclear khulai sing lepsinana bu honaraglabadi Russia na asengba khudong chaba ama mayukna ba yai haidi amaramda Russia amadi Ukraine gi marakta sathariba lan hena kansin baga loinana Ukraine gi President Volodymyr Zelensky na Ukraine gi Defense Force da yawba pamba foreigner singi dama temporary visa free regime ama ayaba pikhibaga loinana Russian troops singi mayokta sangsiliba Ukraine gi force da yawba pamba foreigner singi oina Ukraine da sangnana bagi dama visa mathau tararo haidi hiramasi gi matang da Ukraine gi President Volodymyr Zelensky na phongdokibida Russia gi mayokta Ukraine mungak sinabagi dama sangsiliba lana sida foreign nationalist sing volunteer singi oiba international brigade asida yakshin bibi haina appeal tokki nithokaba numita khuyek pi bo official oiba yathangsi amada Zelensky na Ukraine gi defense force da yoninba foreigner gi damak temporary visa free regime adu ayaba pikibani adubu policy sina aggressor state ki citizen sing ni haina document adu da palliba Russian masa sing di consulate hadi mamang da United States amada European Union gi citizen sing na Ukraine sang na gi dama tha taru ki ba tama maga loinana numit maudrani hienbagi tourist visa mathau taramani Russian occupier singi mayokta thengnari balana sida yauduna global security kaningba foreigner kudingma po Ukrainian leadership ki makedigi state asida lakpina bamadi territorial defense force asida yakshin binaba paujel pi hani Ukraine gi president leba adugi territorial defense ki international brigade adu laukthok laduna phongdoki volunteer singna makhoi na thengnarakpa military experience adugi akopa marol sing piduna application adu mention gadabani amasum helmet amadi body armor yauna masanga thukchana bu khulai sing purakpagi ayaba leigene hari Ukraine gi foreign minister Dmytro Kulebana tweet tawduna thadurokhi bu warol amada saruk yaningba singna masa gi leba adugi Ukraine gi diplomatic mission singa paw fauna view hairaduna aikhoi pulaga Hitler bu maithiba pikibani amadi Putin busu makoina soidana maithiba pigani haki amaramda US ki president Joe Biden America gi air space da Russian flight singa athingba thamlagani hana phongdokre Canada amadi European Union na makoi gi air space sing da Russian aircraft ban tawigi khongthang asida America su yauragani hairaduna makhatana Russia bu tongana tahanbaga loinana makoi gi economy ta ahenba akanba athingba ma hapsilagani haki amaramda India masa amana Ukraine gi capital Kyiv da hangdokpa Satya haina maming thonba restaurant ama lan gi saitheng nangba India masa singi sangjafam shelter home oide hari restaurant asigi mapu adugi puksel sauraba khongthang adu bu makai kyade gi thakatpa phongdokna rakhi Gujarat ki mane step se yangkhai gen thoi ko India masa aduna Russia na Ukraine gi mayok ta changsilakpa lan hena kanchilakhi buga loinana Kyiv ta leiraba lan mayu nari bisingi damak ma ki restaurant adu thong launa hangdoktuna thamkiba aduna magna miyam gi thamoi bu khudum chanba ngamkhibani Satya hairiba Indian restaurant adu Ukraine na mahitam liba India dagi lakpa mairoi singi damak hawdokhibani restaurant adu mapung fana salaiba ngamdringaida lan mayuk nari haujikti mafam du air strike selling amadi fong saraba saklen ama pamba singi damakta su safe house ama oire hari adu def na sigumba war situation amada kayam kuina sana thaknaba phongan mangamgani amaramda def na Washington Post ta phongdokibida lan nanglaba miyamda sana thaknaba phongalliba si maana ngamliba phawbu sathagani haki def na Telegram da message ama post tawroduna maki restaurant asi lainungda leiba madi Ukraine da oidiba phibam asida aso engam tholidaba mafam amani haiba way si sandoki mana makha taraduna India dagi natragan atopa lebak sing dagi lap marup sing aikogi restaurant asi lainungda leiba madi masigi situation asida lainabagi dama safe place kogan haki
ꯑꯩꯈꯣꯏꯅ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯂꯦꯝꯅ ꯐꯪꯍꯟꯅꯕ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯆꯥꯡꯗ ꯁꯤꯜ ꯂꯥꯡꯂꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯉꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯌꯥꯝꯅ ꯂꯩꯕꯤꯌꯨ ꯌꯨꯀ꯭ꯔꯦꯟꯒ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯃꯦꯁꯦꯖ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯣꯄꯔꯦꯁꯟ ꯒꯪꯒꯥꯒꯤ ꯃꯈꯥꯗ ꯌꯨꯀ꯭ꯔꯦꯟꯗꯒꯤ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯍꯣꯟꯗꯣꯛꯄꯒꯤ ꯆꯠꯊꯔꯤꯕ ꯃꯤꯁꯟ ꯑꯁꯤꯗ ꯏꯟꯗꯤꯌꯟ ꯏꯌꯔ ꯐꯣꯔꯁ IAFꯁꯨ ꯌꯥꯎꯁꯤꯟꯗꯨꯅ ꯌꯨꯀ꯭ꯔꯦꯟꯗ ꯊꯣꯛꯂꯛꯄ ꯉꯝꯗꯅ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯍꯣꯟꯗꯣꯛꯅꯕ ꯈꯟꯈ꯭ꯔꯦ ꯍꯦꯟꯅ ꯉꯟꯈꯠꯍꯟꯅꯕꯒꯤꯗꯃꯛ IAFꯄꯨ ꯃꯤꯁꯟ ꯑꯁꯤꯗ ꯌꯥꯎꯁꯤꯟꯅꯅꯕ ꯈꯟꯈꯤꯕꯅꯤ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯏꯌꯔ ꯁ꯭ꯄꯦꯁ ꯊꯤꯡꯖꯤꯟꯈꯤꯕꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒ ꯌꯨꯝꯊꯪꯅꯔꯤꯕ ꯔꯣꯃꯥꯅꯤꯌꯥ ꯑꯃꯗꯤ ꯍꯪꯒꯦꯔꯤꯒꯤ ꯉꯝꯈꯩꯗꯒꯤ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯍꯣꯟꯗꯣꯛꯄꯒꯤ ꯊꯕꯛ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯗꯤꯌꯟ ꯀꯦꯔꯤꯌꯔ ꯈꯛꯇꯅ ꯄꯥꯏꯈꯠꯂꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯃꯤꯈꯜ ꯃꯥꯏ ꯄꯥꯛꯂꯒꯗꯕ BJPꯒꯤ ꯃꯤꯔꯦꯞꯁꯤꯡ ꯈꯟꯗꯣꯛꯄ ꯂꯣꯏꯔꯦ ꯄꯥꯔꯇꯤꯁꯤꯅ ꯂꯩꯉꯥꯛ ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯦ ꯕꯤꯔꯦꯟ ꯂꯥꯛꯂꯤꯕ ꯑꯅꯤꯁꯨꯕ ꯐꯦꯁꯀꯤ ꯃꯤꯈꯜ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯅ ꯐꯨꯡꯒꯤꯌꯔ ꯑꯦꯁꯤꯗ BJPꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯔꯤꯕ ꯑꯔꯨꯡ ꯁꯤꯃꯔꯦ ꯍꯣꯄꯤꯡꯁꯟꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯦꯝꯄꯦꯟ ꯉꯁꯤ ꯂꯥꯍꯥ ꯚꯤꯂꯦꯖꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ ꯍꯥꯏ ꯂꯥꯛꯂꯤꯕ ꯃꯤꯈꯜ ꯑꯁꯤꯒꯤ ꯃꯇꯨꯡꯗ BJP ꯈꯛꯇꯒꯤ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯃꯤꯈꯜ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯀꯗꯕ ꯃꯤꯔꯦꯞꯁꯤꯡ ꯂꯣꯏꯅ ꯈꯟꯗꯣꯛꯄ ꯂꯣꯏꯔꯦ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛ ꯃꯇꯝꯗ ꯚꯣꯠ ꯂꯦꯞꯂꯝꯕ ꯀꯥꯡꯕꯨ ꯚꯣꯠ ꯀꯥꯈ꯭ꯔꯒ ꯗꯤꯜꯂꯤꯗ ꯏꯝꯐꯥꯜꯗ ꯃꯌꯨꯝ ꯁꯥꯒꯅꯤ ꯄ꯭ꯂꯣꯠ ꯂꯩꯒꯅꯤ ꯀꯦꯟꯗ꯭ꯔ ꯑꯃꯗꯤ ꯈꯨꯜꯗ ꯂꯥꯛꯂꯒ ꯍꯟꯅ ꯌꯦꯡꯂꯣꯏ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯈꯜꯂꯒ ꯂꯥꯏꯔꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯩꯉꯥꯛ ꯑꯁꯤꯅ ꯁꯦꯝ-ꯍꯩꯁꯇꯤ ꯍꯧꯗꯣꯛꯂꯛꯄꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅꯁꯨ ꯄꯜꯂꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯔꯣꯍꯤꯠ ꯃꯤꯌꯥꯠꯇ ꯆꯦꯟꯅꯕ 3 ꯕꯦꯜꯗ ꯊꯥꯗꯣꯛꯈꯤꯕ ꯑꯁꯤꯅ ꯑꯅꯤꯁꯨꯕ ꯐꯦꯁꯀꯤ ꯃꯤꯈꯜꯗ ꯍꯩꯔꯣꯛ ꯑꯦꯁꯤ ꯏꯪ ꯆꯤꯛꯂꯣꯏꯗꯧꯔꯤ ꯀꯣꯡꯒ꯭ꯔꯦꯁ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯊꯣꯛꯈꯤꯕ ꯔꯣꯍꯤꯠ ꯃꯤꯌꯥꯠꯇ ꯆꯦꯟꯅꯕ ꯃꯤꯑꯣꯏ 3 ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯕ ꯃꯇꯨꯡ ꯄ꯭ꯔꯤꯄꯣꯟ ꯇꯧꯗꯨꯅ ꯍꯤꯌꯔꯤꯡ ꯇꯧꯔꯕ ꯃꯇꯨꯡ ꯃꯤꯌꯥꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯈꯤꯕ ꯃꯤꯑꯣꯏ 3 ꯕꯦꯜꯗ ꯊꯥꯗꯣꯛꯈꯤꯕ ꯑꯁꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯥꯔꯆꯀꯤ ꯆꯩꯆꯠ 5ꯗ ꯄꯥꯡꯊꯣꯛꯀꯗꯕ ꯑꯅꯤꯁꯨꯕ ꯐꯦꯁꯀꯤ ꯃꯤꯈꯜ ꯃꯔꯨ ꯑꯣꯏꯅ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯗ ꯏꯪꯅ ꯆꯤꯛꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁꯅ ꯐꯣꯡꯗꯣꯔꯛꯂꯤ ꯉꯁꯤ ꯀꯣꯡꯒ꯭ꯔꯦꯁ ꯕꯣꯔꯗꯅ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ AICCꯒꯤ ꯁꯦꯅꯤꯌꯔ ꯑꯣꯕꯖꯥꯔꯚꯔ ꯖꯥꯏꯔꯥꯝꯅ ꯍꯥꯏ ꯍꯩꯔꯣꯛꯇ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯔꯣꯍꯤꯠ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯈꯤꯗꯦ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯅ ꯏꯍꯧ ꯇꯧꯔꯛꯇꯨꯅ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏ 9 ꯐꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯁ꯭ꯄꯣꯠ ꯑꯃꯗꯤ ꯐꯥꯁꯠ ꯐꯥꯏꯟꯗꯤꯡꯁꯤꯡ ꯈꯣꯝꯖꯤꯜꯂꯕ ꯃꯇꯨꯡ ꯊꯧꯗꯣꯛꯇꯨꯗ ꯑꯇꯝꯅꯅ ꯆꯦꯟꯅꯔꯝꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯆꯤꯐ ꯏꯂꯦꯛꯇꯣꯔꯦꯜ ꯀꯃꯤꯁꯅꯔꯗ ꯄꯤꯁꯤꯟꯈꯤ ꯃꯈꯣꯏꯁꯤꯡ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯣꯏꯕꯅ ꯃꯔꯨꯑꯣꯏꯅ ꯍꯩꯔꯣꯛꯇ ꯐ꯭ꯔꯤ ꯑꯦꯟड ꯐꯤꯌꯔ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯑꯗꯨꯃꯛ ꯊꯝꯅꯕ ꯑꯄꯤꯜ ꯇꯧꯈꯤ BJPꯒꯤ ꯀꯦꯟꯗꯤꯗꯦꯠ ꯃꯁꯥꯅ ꯁꯖꯤꯋꯥ ꯖꯦꯜꯗ ꯂꯥꯛꯂꯒ ꯄꯨꯈꯤ ꯍꯥꯏꯔꯤꯕꯁꯤ ꯔꯤꯄꯣꯔꯠ ꯐꯪꯏ ꯃꯁꯤ ꯕꯥꯏꯁ ꯑꯣꯏꯅ ꯊꯥꯗꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯊꯥꯗꯣꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯍꯩꯔꯣꯛꯀꯤ ꯃꯤꯌꯥꯝꯅ ꯑꯆꯧꯕ ꯑꯔꯥꯟꯕ ꯑꯃ ꯇꯧꯔꯦ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯄꯜꯂꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ MLAL ꯖꯌꯟꯇꯀꯨꯃꯥꯔꯒꯤ ꯒꯥꯔꯤꯗ ꯃꯤꯑꯣꯏ ꯑꯃ ꯀꯅꯤꯅꯤ ꯆꯤꯡꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯔꯝꯕꯗꯒꯤ ꯐꯥꯔꯦ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯑꯍꯦꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯇꯨꯅ ꯗ꯭ꯔꯒ ꯑꯃꯗꯤ ꯅꯤꯌꯝꯒꯤ ꯋꯥꯡꯃꯗ ꯄꯩꯁꯥꯅꯆꯤꯡꯕ ꯄꯨꯕ꯭ꯔꯥ ꯍꯥꯏꯅ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯐꯝ ꯀꯌꯥꯗ ꯐ꯭ꯔꯤꯀꯤꯡ ꯇꯧꯗꯨꯅ ꯑꯆꯠ ꯑꯋꯣꯛ ꯒꯥꯔꯤꯁꯤꯡ ꯆꯦꯛ ꯇꯧꯕꯗ ꯌꯥꯝꯂꯕ ꯀꯅꯤꯅꯤ ꯆꯤꯡꯅꯕ ꯄꯣꯠꯂꯝꯁꯤꯡꯒ ꯃꯤꯑꯣꯏ ꯑꯃ ꯐꯥꯈ꯭ꯔꯦ ꯉꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡ 4:30 ꯇꯥꯕ ꯋꯥꯏꯗ ꯅꯥꯐꯀꯤ SP ꯁꯨꯄꯔꯚꯤꯖꯟꯒꯤ ꯃꯈꯥꯗ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯔꯣꯗꯇ ꯂꯥꯛꯄ ꯒꯥꯔꯤꯁꯤꯡ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯆꯩꯔꯥꯗꯨꯗ ꯐꯣꯔꯆꯨꯅꯔ ꯀꯥꯔ ꯑꯃ ꯂꯝꯂꯥꯏ ꯃꯄꯥꯗ ꯈꯥꯝꯅꯕ ꯍꯣꯠꯅꯕꯗ ꯈꯥꯝꯂꯝꯗꯅ ꯊꯧꯈꯤꯕꯗꯒꯤ ꯇꯥꯟꯅꯔꯛꯄꯗ ꯈꯨꯔꯥꯏ ꯅꯤꯡꯊꯧꯕꯨꯡ ꯃꯄꯥꯗ ꯏꯟꯇꯔꯁꯦꯞ ꯇꯧꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯐꯥꯕ ꯉꯝꯈꯤ ꯀꯅꯤꯅꯤ ꯆꯤꯡꯅꯕ ꯄꯣꯠꯁꯛꯁꯤꯡꯒ ꯀꯣꯟꯅꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯇꯣꯡꯂꯛꯄ ꯇꯣꯌꯣꯇꯥ ꯐꯣꯔꯅꯤꯆꯔ ꯑꯗꯨ ꯀꯩꯁꯥꯝꯊꯣꯡ ACꯗ NPPꯒꯤ ꯃꯤꯔꯦꯞ ꯑꯣꯏꯔꯤꯕ ꯂꯪꯄꯣꯛꯂꯥꯛꯄꯝ ꯖꯌꯟꯇꯀꯨꯃꯥꯔ MLA ꯑꯄꯣꯛꯄ L ꯕꯩꯒꯆꯟꯗ꯭ꯔ ꯂꯩꯐꯝ ꯄꯤꯁꯨꯃꯊꯣꯡ ꯑꯣꯏꯅꯥꯝ ꯂꯩꯀꯥꯏꯒꯤ ꯃꯤꯡꯗ ꯂꯩꯕ ꯒꯥꯔꯤ ꯑꯣꯏꯔꯝꯈꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔꯅ MN06LA 3456ꯅꯤ ꯒꯥꯔꯤ ꯑꯁꯤ ꯀꯅꯤꯒ ꯂꯣꯏꯅꯅ ꯊꯧꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯁꯂꯥꯝ ꯈꯣꯒꯦꯟ ꯆꯍꯤ 33 ꯑꯄꯣꯛꯄ S ꯕꯣꯕꯤ ꯂꯩꯐꯝ ꯀꯣꯡꯄꯥꯜ ꯁꯤꯡꯉꯥꯝꯕꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ ꯒꯥꯔꯤ ꯑꯗꯨꯗ ꯆꯥꯎꯔꯥꯛꯅ KG 33 ꯔꯣꯝ ꯑꯣꯏꯒꯗꯕ ꯀꯅꯤꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯄꯣꯠꯁꯛ ꯑꯅꯤ ꯑꯗꯨꯒꯤ ꯒꯥꯔꯤꯒꯤ ꯃꯅꯤꯡꯗ ꯕꯦꯒ ꯑꯅꯤꯗ ꯌꯧꯔꯝꯕꯅꯤ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯈꯨꯗꯛꯇ ꯋꯥꯡꯄꯪ ꯇꯧꯕꯗ ꯃꯍꯥꯛ ꯑꯁꯤ ꯏꯟꯇꯔ ꯏꯁꯇꯦꯠ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯔ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯏꯁꯇꯦꯠ ꯑꯁꯤꯗ ꯗ꯭ꯔꯒ ꯄꯨꯊꯣꯛ ꯄꯨꯁꯤꯟꯒꯤ ꯊꯕꯛ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ